Meitei Leepun Ming Sijinaduna Mahabali akoibada shel khaibagi thabak chathabada chennaba Meeoi ani ngasi ayuk Meitei Leepun Da Changjarakhre haina Meitei Leepun thadorakpa video message amada phongdorakli video message asina hai Meitei Leepun Ming Sijinaduna Meeoi kharana shel khaire haibagi akaknaba pau ama fangbadagi Meitei Leepun thongmi singna ngarangdagi thiba humbagi thabak chathaba hauke thiba humbagi thabak chathaba haure haiba khangbadagi Meeoi ani ado ngasi ayuk Meitei Leepun Da Changjarakhibani haide Changjaraklaba Meeoi ani ado mayai kaba chunjakta laichuba Meeoi sing oirambana makoi mahosagi punsida hanjilaknaba tanja lobu oina makoi ani langolda leiba overcomers rehabilitation center sinakre makoi ani gi center fee su Meitei Leepun sponsor tawrakani haide Meitei Leepun gi ming sijinaraga miyamdagi shel khaibagi thabak ase chathabidanabasu appeal tawrakle March tarikh 2024 irai numit asida koi haiba Meeoi ani si koi Meitei Leepun Da Changjarakhre haiba changjarakhpai maramdi haiba Meeoi ani sina narang Mahabali gi area amada koi ani sina koi Meitei Leepun gi mingda paisa khaiduna miyam prajadagi paisa khaire haiba paw tabadagi Meitei Leepun gi chininaw singna thiba humba tawbadagi koi sing asi ngasi changjaraba Meeoi sing koi Meitei Leepun gi maikei digi sungakpi boina haiba makoi ani sini sanu sa tabana maram oiraga haiba overcomes haiba rehabilitation center langol asida sinajare haiba sinajabai maramsu makoi ani bu Meitei michai silina oibnina tungi punsigi damakta lamchat afaba lamida lambel laknamagi damak haiba Meeoi ani si overcome haiba rehabilitation center langol asida koi sinajare thamagi makoi fee asisu koi Meitei Leepun gi maikei digi sponsor tawjaragani duga haiba inaw ani sinasu tungda khatana hataba thabak na chingba thabak asi amta tawbidanaba Meitei Leepun gi maikei digi thamjari